Festival की matang se uza lengakna o ekagi taunanaba sangai festival se pangthoknanaba haina order leikhiba sigi marakta ekagi tongan ba IDP sing amasung tongan ba maikai ekagi festival pangthokpa se yaningdaba kandem tawbagi wafam leiring emerak sida hojik se ekagi tourism loisang na so ekagi festival sigi ekagi lekhai taba hojik phose ngamdana leiribo sa sigi matang da di kari wafam thamini sangai festival se kanoni khunai amada leba kodimong loi tongnaba ngatani ko amagi tonga perspective ta so festival na je every state kudima ki lai country kudima ki lai dana karigino hai kanda mangonda magi oiba loibak si yawi hai tare economy ki ko sentong gi miyeng oiba ai natraga tourism gi mapalam gi miyam lakpagi tourism gi perspective ta yeng ba yai natraga mayam gi nationalism gi perspective laiba amagi kanada masida value yauri ko cultural value masida yauri ko the whole environment and the ecology kai mayam perspective kudimuk se loi encompass to hai batare festival nama lakpatara ga di to so as sangai se akoi sida adum lakhiba matam da yamna asa asauba ma golona lakhibani hariba mayam sing to hogdorak pagi da su yam nuai ki ko khara adi marak te nuai ta ba thogdo adum thokpa khara haugre ko misi mina ko get ta to ka legi da ko aduna siguma mayam sing adu yenga kan da asauba sangai na akoi da manipur masak takpada aduga manipur ki sangai masaba kanbada the shirili masak takpada aduga manipur ki phajaba culture ko sigi lediba phuru mayang gi hingmine piktak toba akoi gi manipur ki masak takpada then masigda to ma tourist mayam ba pura ga malem gi laaga manipur gi adumba tourism ki kano se yamna wangkhat pada ko khudum yengura kanda adigi puthok sariba mayam sing asigi helum gi handicraft ki atop industries ki kari gi ko mayam sing asi yenga kanda ikona pula promote to pol ama khakne ba ko ado yamna luri badi festival ama phangthok ko matam da loina maki magi ground situations ko masi kano leira kanda ne nungai ba public ora kanda ne ba ko pisu ko ba oidui je aduna adugi poto hojik lairabra laitibra haiba kanu se ekoida khudamoina hairabada akoigi karimta wathol lantok thoktana mayam sing loruk tha loisalakbagi phurup ki khenaba leitana amagi magi loruk tha loiraga phajana pothaba akoigi matamdu oibra haibana singba ko adagi kanu lambi thongi kari gi chathok chasinda akoigi kanu awa kanu ji athingba leitana chathok chasin toba yarabra yadibra kaina haiba sigumba mayam mama adagi lairiba miyam sing asi ya ki tujung leitaba phibam amada laibra leitabra haisi magi ground situation festival no pangthoko matam da ko aduna kana tungda natraga tungda thang ama kana mina kana em torpa natraga nomai gi singdon da kana festival to ya ba hongna di habani da aduna ko sita leiri si mi ani dagi hobudagi hojibu ko situation ga simak thoi dini je haibidu shanti leiri nang kana tajidana haigi do homisana haigi budu leiti haibidu gi asenga pramang wiri ineba oida pada pa haibina yaro haiba aduna sigi kana ni simo wathoksi leiri bani sigi adum sigi community group khara jipra lo chandragadi hariba you can gi kana group se adum mo gi retaliative attitude mayam nga si mo gi sympathizer kan gi ban dawna ko tan sujalpur gi tawni khoni ga na to busulai dina ko asimo mayam gi la kan na pikro manipur ni matuna kari kana thorpa ya bagi haiba gi kana su lai ni dina aduna sigi situation mayam sing sida ekoi gi oriba digi lambi thong highway jat pa yadrim ni hoji phobu de ko wasakra lairaga center na high raga sigumba kanu si yenga kanda akoi gi hojik lairiba sangai gi festival ma pangthok ko matam da tanghai phadana sanga dariba magi pre conditions mayam sing do ai phul hun tok de na khalleba aduna ne ba tonga cs sing kari sing mayam na ko masi festival pangthok si matam oiti na ko hayang pangthok ur kanda phatanung da ki mayam ma masi irang thoktana kotana adigi phurup mayam yaubunga moidoba phurup suna yaubunga moidoba festival oiragadi sangai pangthokubagi arthaju thokte aiba maramdi sangai pangthokpasi akoi community ama ani ka kinate aba manipurda khunda laita minari ba community kumari kuma kontre punna lai minari ba sikudimaki wariba kano semilon gi kari culture gi adigi punamak
ko mayam sing adu akhoi sida utkadori ne ba aduna hawdopagi jagoi sa matamda kano be phuru amani thola saraga yaroi ko adagi pochai puthok matamda phuru masa masa mayam sigi juma gi ton ton la khoi ki micro industries mayam gi pothok mayam do yon tho hobagi ama tobagi tanza mayam logdoi ni tra aduna sigu mayam sing tugi athing arak la kan da hayeng loi bu tokchaluraga kano khoi oiroi da ba oibunga moi da mai pa panga moi da bo ga di maduni hena akhoi da akhoi gi manipur gi kano se maset makai ta gi praman oira to khine ba sangai to pangtho la ga kanam yaw gi de ga haira kana fail we ho kana go makha di adu ta na sin ba oira ko su ya ba asau ba sangai miam humni yaw ga do ba thoina pangtho la ga mai ga pa andra kan da adu ni manipur ji atano ni adu maset makai gi kano si chenga ba ni ga ina o hanning lo kang oira ko su ya ina adu ko madu yenga kan da yari makai pangtho o yai to bu de mai preconditions ma yam yam thona fulfill to adu ga kana to ko adu natra ga di hauji su madu sem saru bai kana ba leiti sai thang ge ko thagat chayo ja adu ga